Akashvani Imphal Khetrimayum Chitrabhanu na pau pazari ahanbada maru oiba pau Security Force ki apunba kambu amana Kaching Zilla gi Singtom Singdang asi ayuk thibumbi ki thabuk chathabada khuzukula ka fagatle Humbudra Suba Wildlife Week Palan Rise asigi mapang kaya da pangthokli Indian Air Force na Chennai gi Marina Vista Mega Air Show hojik pangthokli amasung DRDO na 4th Generation Very Short Range Air Defense System mai pak na changeng tawkre Security Force ki apun bakambu amana Kaching Zilla gi Sugnu Police Station gi manung channel leiba Singtom Singdang asi ayu thibum gi thabuk chathabada khuzukula kya fagatle Police ki pau paladuna akhoi gi Kaching Paumin hai thibum gi thabuk adu ngasi ayu pung manga minute kuntra manga digina 3 minute nifu fawo chathagi bani thibum ba adu da angoba machu gi bag amada haplamba khula kya fagat pangam khi Pagalaba Kulaising Adugi Manung SMG carbine ama 9mm ki pistol ama 36 AC grenade ahum tear smoke grenade ahum 2-inch mortar ama detonator na chingbasing yauri masigi matang da case ama Sugnu police station da lokotuna makhata na chizili amaromda Thauba Zilla dagi yamlaba khuzukula kaya su phagat pangamle police ki paun hai Thauba Zilla gi Lilong police station gi manung chanba Chingkham Singh da thibu humbagi thabuk chathabada SMG carbine ama SSBL ama 32 pistol ama hand grenade mari detonator ahum pukhabiya ba machak sing nomai maru sing amadi tongan ba polong kaya phagatki Humbudra Suba Wildlife Week palanga mari lenena ngasi ayu Central Forest Division na sinduna Imphal iski luwang samam da leiba Manipur Forest Range Training School dagi Iroshemba da leiba Manipur Zoological Garden fawba cycle rally ama chakre tharum adu da saru yakiwa Chief Conservator of Forest Wildlife L Joy Kumar Singh na hai mangsi lakli balam laki sa usek sing asi kanana ba honna bada miyamna achoba daita lobiyu mahak na hai की वाइल्ड लाइफ वीक सेलिब्रेशन की थीम से वाइल्ड लाइफ कंजर्वेशन थ्रू कोएग्जिस्टेंस ना वाइल्ड लाइफ का मियोबा अखोई से का पुनः लेमिनगदबनी अखोई हिंगमिनगदबनी हाइबसेने लमलकी थवाई पांब जीवसिंग असगी इंपोर्टेंस से खंबिरेरगा अरे मखोई बो हैप्पी बयादे अरे मखोई हाटबसे अखोई की वाइल्ड लाइफ प्रोटेक्शन एकी मखास दैदा ऑफेंस मनी हाइबो मैसेज है मसी में पुंग खुदी मगदा अखोइना संदोपिरगदी पार्टिसिपेट तौर खुदी मना अदगी लोइना ना प्रजा मियो कोई पुनः मक्सी पुंजनरगा खुसमना न सबमिना मतमदा ममन यामलबा कोई लमलकी थवाई पांब जीवसिंग असे ngakpiba sembiba ngamgani haibo waklon se Thorum asi Forest Department ki Wildlife Wing amasung Manipur Adventure and Mountain Biking Association ga punna khosam na dinashin bani thorum asi da Forest Viva amasung Manipur Zoological Garden gi madu eba miyo kya saru yakhi chei khuding gi October ani digi na nipan fawa chawol amachum na pangtopa palan thorum asi gi chei asi gi theme di wildlife conservation through coexistence of human and nature haibasini thorum asi tongan bazila sing da su pangthoknari liangmai naga katimai rongding na sinduna numini ni gi oiba mega literary meet amadi felicitation gi thorum ama Tamenglong Zilla gi Tamai subdivision da pangthokre building confidence haibe hiram da pangthoki ba thorum atu da mahairoi amadi luching balising ama hembana saru yakhi thorum atu ka mari lenena extempo speech debate amadi quiz competition sing su pangthoki amadi makhong mathang tarba sing da su manamathum sing yenthoki Maldives ke Rashtrapati Dr. Mohammad Muzina numit mangani gi khongzat ngasi Bharat ta thunglagani khongzat asida Dr. Mohammad Naleba asigi Rashtrapati Draupadi Murmu ga unagani Pradhan Mantri Narendra Modi ga su unaduna leiba ani ga oiba wafam sing amasung malengi hojik oriba wapong kaya gi matang da su khanagani mantraloy na hai Dr. Mohammad Muzina mahakna Bharat te leringai manungda Bangalore amasung Mumbai da chatuna lalot itiki oiba tharong kaya da saruk yagani ningsing bayai Maldives ke Rashtrapati asi chei asigi June tha da pangthoki ba Pradhan Mantri Narendra Modi amasung mahaki Mantri Mandal gi wasak lobagi tharam da su saruk yakhi tabir ba pawasi Akashvani Imphal digini Indian Air Force na Chennai gi Marina Vista Mega Air Show ama hojik pangthokle thoramasi Indian Air Force lengkhat ki pagi chahi marufdan to surakpaga numit ka mari lena na pangthokpani acrobatic show asida aircraft mudani thoina mioi lak tara manga rongi puning singsinduna limca record book ta chanana ba asa tori show asida Tejas Mirage Sukhoi 30 Mk1 Jaguar amasung Poseidon aircraft na singbasing yauri varaki khwadi ki nobra Prachan helicopter na so asida miyang puning chingsilli
Meghalaya hojik oreba ising ichaugi piba Mukhyamantri Corner Case Sangmani yingsinkre South Garo Hills amasung West Garo Hills yauna raise asik zila mangada ising ichaugi piba mayoknari South Garo Hills ki Gasoparada miyamna ichaugi awaba chauna mayoknari ising ichauda sikiba miyoi ahum nongna pangkibaga loinana thaudo aduda sikiba apunba missing tara sure Lekhidraba miyoi singi imu manungda kheti perum pinenaba Mukhyamantri na mari leinaba singda khangankre awaba tarba miyamda darka leba polam sing amadi tengbang pinabasu Mukhyamantri na mari leinaba singda khangankre Amoromda Biharda nauna mafang kya ising thumjalakpaga loinana ising ichaugi phibam lusilakli East Samparan Khagera amasung Muzaffarabad jilada naun ising thumjalakli Bagmati Kalambala amasung Adewara Turel singi imai pathoktuna khungangkhya ising thumjengkhre jila tarani pangi mioi lak taratru hena ichaugi awaba mayoknari amoromda Supol Sitamari amasung West Champaran jilada ising imai hantharatuna miyamgi awaba kharadi chafare Me Department Hari Awangnompo Bharat amasung kha thangba Peninsula da ngasi mai rotchangda nongchuraba yai nongchu Bengal Sikkim Bihar Jharkhand Konkan Goa Tamil Nadu amasung Puducherry desu ngasi akhak arau yauna nongle nusit silaba yai hairi Defense Research and Development Organization DRDO na 4th Generation Very Short Range Air Defense System Mai Pakna Changing Tokre Changing Sing ase Rajasthan gi Pokhran leva field firing range ta pangthokibani Ngaksel Mantraloy na hai Changing Sing asina ngaksel ge lamda chauna kanaba piragani Changing asi mai pakna pangthokpada ngaksel mantri Rajnath Singh na DRDO lanmi amasung masibu sabada mapung oiba daite loriba miyoi singda thagatpa phongdokhi mang na hai anobo technology sina duna puthokliba missile defense system asina nongthakta landarakpada ngakthokpa ngamhalagani Nongchu Bengal gi RZ Kar Medical College amasung Hospital gi Doctor amabu ijet manghalaba matungda tamthin hatkiba thokdo aduda chenaba miyoi sing ain gi matung ina ahakpa chera phangalu haiba dabi takshinduna Dr. Ohumna chera henbegi khongjang sangsinba hokre adumoi nama hospital singda mathau toriba doctor singna ana lengi thabakti mahausagum adumok chathagani khongjang ase Dr. singna Nongchu Bengal sarkar da hiram tara yawba memorandum ama pisingkraba phawba sarkana thabakta amata paikhalaktabadagi Dr. Singh asina khongjang asi changsilakpani Jaise Muhammad yauna terrorism gi thabak ya chathabada sel thadabaga mari lenaba thodok sing thijanaba NIA leiba asigi mafam kuntaruk tangarang thibu humbagi thabak chathakre Union Territory Jammu amasung Kashmir amadi Maharashtra Uttar Pradesh Delhi amasung Assam yauna raija mangada thibu humbagi thabasing adu chathakibani NIA gi myur kambu aduna Uttar Pradesh gi myur amasung Saharanpur Assam gi Golpara Maharashtra gi Aurangabad Jalna amasung Malegaon Jammu Kashmir gi Baramulla Pulwama amasung Raben amadi Delhi gi mafam kayada thibumbu gi thabasing adu chathakibani maduda electronic ki khulai kaya amadi che changkaya phagatpa ngamkhe Dubai gi Sarjada pangthokliba nupi gi ICC T20 Cricket World Cup match amada ngasi Bharat amasung Pakistan sanaragani match asi Bharat ki matam nungtil pung 3:30 da sanakhani amoromda Bharat amasung Bangladesh ka match sanakadaba T20 International Cricket ki ahanba match ngasi Gwalior da sanagani match asi ngasi numidang pung 3 tegi sanaba hogani hoji aroibada maroiba pau amuk hana Security Force ki apunpa kangmu amana Kakching Zilla gi Singtom Singda ngasi ayu thibu humbaki thabuk chathabada khuzukula kya fagatle Humudra suba Wildlife Week palan gi thoram rise asiki papang kya da pangthokli Indian Air Force na Chennai gi Marina Bay ta mega air show hojik pangthokli amasung DRDO na 4th Generation Very Short Range Air Defense System mai pakna changeng tokre paulizere